ꯅꯨꯡꯁꯤ ꯄꯣꯂꯣꯏ ꯑꯍꯨꯝ ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯄꯥꯟꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯥꯗꯣ ꯂꯣꯏꯁꯤꯜꯂꯨꯕ ꯑꯗꯨꯒꯤꯅꯦ, ꯑꯩ ꯂꯣꯏꯁꯟꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦ ꯏꯕꯦꯝꯃ꯫ ꯇꯣꯟꯊꯣꯏꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯄꯥꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ, ꯑꯗꯨꯒ ꯄꯥꯟꯊꯣꯏ ꯇꯣꯟꯊꯣꯏ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯏꯆꯟꯅ, ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯨꯀꯣ, ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯎ꯫ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ, ꯇꯧꯔꯛꯀꯦ ꯅꯦꯅꯦ꯫ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯇꯣꯟꯊꯣꯏ ꯊꯣꯡꯒꯥꯟꯔꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯩꯄꯥꯛꯅ, ꯂꯥꯛꯑꯣ, ꯅꯣꯏꯅꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯐꯝꯂꯒ ꯉꯥꯏꯕꯗ ꯅꯨꯡꯖꯪ ꯊꯨꯡꯂꯕ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯇꯣꯟꯊꯣꯏꯅ, ꯑꯁ ꯇꯥ ꯃꯩꯄꯥꯛ, ꯅꯪ ꯀꯥꯔꯟ ꯁꯤꯇꯤꯕꯀꯣ꯫ ꯄꯥꯟꯊꯣꯏ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯥ ꯃꯩꯄꯥꯛ, ꯑꯩ ꯉꯥꯏꯕꯁꯤꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ? ꯃꯩꯄꯥꯛꯅ ꯑꯃꯨꯛ, ꯋꯥꯗꯦꯗ, ꯅꯕꯨꯡꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯉꯥꯏꯔꯝꯃꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ, ꯍꯣꯏ ꯇꯥ ꯃꯩꯄꯥꯛ, ꯆꯠꯂꯁꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯟꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯒꯦꯠ ꯃꯅꯨꯡ ꯍꯦꯛ ꯂꯥꯟꯁꯤꯟꯕꯒ ꯎꯔꯦ ꯃꯗꯨꯗꯤ ꯌꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯌꯥꯝꯅ ꯋꯥꯡꯅ ꯆꯥꯎꯅ ꯁꯥꯔꯤ꯫ ꯌꯨꯝꯗꯨꯒꯤ ꯅꯥꯛ ꯒꯦꯠꯇ ꯐꯖꯔꯕ ꯂꯩ ꯃꯈꯜ ꯁꯨꯅꯁꯨ ꯊꯥꯔꯤ꯫ ꯂꯩꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯌꯨꯝꯗꯨꯒꯤ ꯐꯖꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ナꯀꯟ ꯑꯃꯗꯅ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯒꯥꯔꯗꯦꯟ ꯑꯃꯁꯨ ꯂꯩ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯃꯄꯥꯟꯗ ꯒꯥꯔꯤ ꯃꯈꯣꯟ ꯑꯃ ꯇꯥꯕꯗꯨꯗ ꯄꯥꯛꯄꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯥꯛꯄꯤꯅ, ꯍꯩꯃꯥ, ꯏꯆꯥ ꯄꯥꯟꯊꯣꯏ ꯂꯥꯛꯑꯦꯗꯅ, ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯟꯊꯣꯏꯅ ꯍꯥꯏꯕ ꯆꯨꯝꯃꯤꯗꯅ, ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯣ꯫ ꯏꯆꯥꯗꯤ ꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯄꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯛꯄꯤꯗ꯫ ꯄꯥꯛꯄꯤꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯂꯥꯛꯑꯣ, ꯅꯐꯤ ꯅꯔꯣꯟꯒꯗꯣ ꯍꯣꯡꯂꯨ ꯂꯥꯛꯑꯣ, ꯑꯗꯨꯒ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯁꯤ꯫ ꯇꯣꯟꯊꯣꯏꯅ ꯑꯃꯨꯛ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯎꯗꯦ, ꯀꯥꯏ ꯆꯠꯈꯒꯦ? ꯄꯥꯛꯄꯤꯅ, ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯗꯅ, ꯅꯄꯥꯗꯣ ꯅꯣꯏ ꯇꯥꯃꯣ ꯂꯧꯕ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯈꯤꯕꯅꯤ꯫ ꯇꯣꯟꯊꯣꯏ ꯉꯛꯅ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯅꯣꯏꯅ? ꯅꯨꯡꯉꯥꯏꯅꯦꯕ, ꯂꯥꯛꯈꯤꯁꯅꯣꯕ꯫ ꯄꯥꯛꯄꯤꯅ, ꯏꯍꯦ, ꯅꯣꯏ ꯇꯥꯃꯣꯅꯅꯦ ꯉꯔꯥꯡ ꯊꯦꯡꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯄꯅꯤ, ꯅꯪꯉꯣꯟꯗ ꯉꯁꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯗꯨꯁꯨꯅꯦ, ꯍꯥꯊꯨ ꯆꯠꯈꯤꯕꯗꯨꯗ ꯍꯦꯛ ꯍꯥꯏꯍꯧꯗ꯭ꯔꯦꯗꯅ꯫ ꯇꯣꯟꯊꯣꯏꯅ, ꯑꯗꯣ ꯏꯃꯥ, ꯄꯨꯡ ꯀꯌꯥꯗ ꯇꯥꯃꯣꯗꯣ ꯃꯅꯤꯄꯨꯔꯗ ꯊꯨꯡꯅꯤ ꯍꯥꯏꯒꯦ? ꯄꯥꯛꯄꯤꯅ, ꯄꯨꯡ 7:30 ꯑꯗꯨꯋꯥꯏꯗ ꯊꯨꯡꯅꯤ ꯍꯥꯏꯕꯅꯤ, ꯌꯧꯕꯨ ꯌꯧꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯥꯟꯊꯣꯏꯗꯤ ꯋꯥ ꯍꯥꯏꯕꯁꯨ ꯐꯔꯛ ꯇꯥꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯟꯊꯣꯏꯅ, ꯄꯥꯟꯊꯣꯏ, ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯑꯩ ꯀꯥꯗ꯫ ꯄꯥꯟꯊꯣꯏꯅ, ꯇꯣꯟꯊꯣꯏꯅ ꯄꯥꯟꯊꯣꯏꯕు ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯇꯣꯟꯊꯣꯏꯅ, ꯏꯃꯥ, ꯍꯣꯔꯦꯟ ꯇꯥꯃꯣ ꯂꯥꯛꯑꯒ ꯏꯃꯥꯟꯅꯕꯤ ꯌꯨꯝꯗ ꯊꯝꯂꯝꯃꯦꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯄꯥꯛꯄꯤꯅ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯁꯥꯎꯔꯣꯏ, ꯅꯣꯏ ꯇꯥꯃꯣꯒꯤꯁꯨ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯇꯣꯟꯊꯣꯏ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯔꯣꯝꯗꯒꯤ, ꯇꯣꯟꯊꯣꯏ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯇꯣꯟꯊꯣꯏ ꯃꯄꯥꯟꯗ ꯀꯧꯕꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯅꯥꯎꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯟꯊꯣꯏꯅ, ꯅꯥꯎꯕꯤ, ꯅꯪ ꯑꯣꯏꯔꯦ? ꯀꯣ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯕꯗꯣ, ꯂꯦꯞꯇꯅ ꯑꯃꯨꯛ ꯂꯩꯔꯤꯃꯤꯁꯦ, ꯆꯪꯂꯛꯑꯣ꯫ ꯅꯥꯎꯕꯤꯅ, ꯇꯣꯟꯊꯣꯏ, ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ, ꯀꯨꯏꯔꯣꯏꯕ꯫ ꯇꯣꯟꯊꯣꯏꯅ, ꯏꯁ, ꯅꯪꯗꯤ ꯀꯩ ꯊꯕꯛ? ꯌꯥꯝ ꯂꯨꯕ ꯊꯕꯛꯂꯣ ꯍꯥꯏꯁꯦ? ꯅꯥꯎꯕꯤꯅ, ꯑꯁ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯀꯣꯟꯅ ꯍꯥꯏꯒꯦꯕ, ꯂꯥꯛꯑꯣ, ꯆꯠꯂꯁꯦꯕ꯫ ꯇꯣꯟꯊꯣꯏꯅ, ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ, ꯑꯗꯣ ꯄꯥꯟꯊꯣꯏꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯕꯅꯦ꯫ ꯅꯥꯎꯕꯤꯅ, ꯃꯥꯗꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯇꯣꯟꯊꯣꯏꯅ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯑꯗꯣ ꯅꯪ ꯊꯣꯛꯂꯝꯃꯣ, ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯔꯝꯃꯒ ꯂꯥꯛꯀꯦꯕ꯫ ꯅꯥꯎꯕꯤꯅ, ꯀꯨꯏꯔꯛꯑꯅꯨꯀꯣ, ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣꯀꯣ꯫ ꯇꯣꯟꯊꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯄꯥꯟꯊꯣꯏꯒ ꯃꯃꯥꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯇꯣꯟꯊꯣꯏꯅ, ꯏꯃꯥ, ꯑꯩ ꯑꯁꯤꯗ ꯅꯥꯎꯕꯤꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯣ ꯄꯥꯟꯊꯣꯏ ꯅꯪꯁꯨ ꯆꯠꯂꯨꯁꯤꯔꯣ, ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ? ꯄꯥꯟꯊꯣꯏꯅ, ꯑꯩꯗꯤ ꯏꯃꯥꯒ ꯂꯩꯍꯧꯔꯒꯦ, ꯅꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯠꯂꯨꯔꯣ꯫ ꯇꯣꯟꯊꯣꯏꯅ ꯑꯃꯨꯛ, ꯍꯣꯏ, ꯑꯗꯨꯗꯤ ꯅꯪ ꯏꯃꯥꯒ ꯂꯩꯔꯝꯃꯨꯀꯣ꯫
ꯄꯥꯟꯊꯣꯏꯅ ꯇꯣꯟꯊꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯦꯝꯅ ꯍꯣ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯦꯅꯦ ꯄꯥꯛꯄꯤꯅ ꯍꯣ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯒꯦ ꯏꯕꯦꯝꯃ ꯅꯪ ꯃꯔꯣꯏꯁꯦ ꯃꯜꯂꯝꯃꯨꯀꯣ ꯏꯃꯥ ꯅꯣꯏ ꯇꯥꯃꯣ ꯂꯥꯛꯂꯦ ꯍꯥꯏꯁꯦ ꯃꯩꯒ ꯑꯝꯇ ꯑꯣꯛꯊꯣꯛꯂꯨꯈꯤꯒꯦ ꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯇꯧꯔꯝꯃꯒꯦ ꯏꯃꯥ ꯊꯣꯛꯄꯤꯔꯨꯔꯣ ꯄꯥꯛꯄꯤ ꯃꯄꯥꯟꯂꯣꯝꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯂꯛꯏ ꯄꯥꯛꯄꯤ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯄꯥꯛꯄꯤꯅ ꯑꯊꯣꯏꯕꯕꯨ ꯃꯩ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯊꯣꯏꯕꯅ ꯏꯃꯥꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯑꯩꯈꯣꯏ ꯇꯣꯟꯗꯤ ꯎꯗꯦꯅ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯄꯥꯛꯄꯤꯅ ꯍꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯊꯕꯛ ꯂꯩꯌꯦꯅ ꯆꯠꯈꯤꯕꯅꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯁꯤꯗ ꯂꯩꯍꯧꯔꯦ ꯑꯊꯣꯏꯕꯅ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦ ꯄꯥꯛꯄꯤꯅ ꯍꯣꯏ ꯊꯛꯑꯣ ꯅꯤꯡꯊꯦꯝꯅ ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯑꯣꯐꯤꯁ ꯐꯥꯎꯕꯇꯪ ꯌꯧꯔꯨꯈꯤꯒꯦꯀꯣ ꯑꯊꯣꯏꯕ ꯍꯣꯏ ꯄꯥꯕꯨꯡ ꯑꯊꯣꯏꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯈꯤꯜꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯅꯤꯈꯤꯜꯅ ꯍꯜꯂꯣ ꯍꯦꯔꯣ ꯑꯊꯣꯏꯕꯅ ꯅꯪ ꯑꯩꯈꯣꯏꯗ ꯔꯣꯍꯦꯟꯒ ꯑꯝꯇ ꯂꯥꯛꯎꯗꯅ ꯎꯗꯕꯁꯨ ꯀꯨꯏꯔꯦꯕ ꯋꯥꯁꯨ ꯍꯥꯏꯗꯧꯕ ꯈꯔ ꯂꯩ ꯊꯨꯅ ꯂꯥꯛꯎꯀꯣ ꯅꯤꯈꯤꯜꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯄꯥꯎ ꯑꯝꯇ ꯄꯤꯈꯤꯒꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯂꯥꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯅꯣꯏꯗ ꯑꯣꯏꯅ ꯐꯨꯊꯔꯒꯦꯅꯦꯀꯣ ꯑꯊꯣꯏꯕ ꯍꯣꯏꯅꯦ ꯂꯥꯛꯇ ꯂꯥꯛꯑꯣ ꯑꯊꯣꯏꯕ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯇꯟꯖꯥꯗꯨꯗ ꯄꯥꯟꯊꯣꯏ ꯑꯊꯣꯏꯕꯒꯤ ꯏꯁꯤꯡ ꯄꯤꯕ ꯂꯥꯛꯂꯝꯃꯤ ꯄꯥꯟꯊꯣꯏꯅ ꯗꯗꯥ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯊꯣꯏꯕ ꯄꯥꯟꯊꯣꯏ ꯎꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯄꯗꯣ ꯑꯣꯏꯔꯦ ꯄꯥꯟꯊꯣꯏꯁꯨ ꯍꯥꯟꯅ ꯑꯊꯣꯏꯕꯁꯦ ꯇꯣꯟꯊꯣꯏꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯄꯥꯟꯊꯣꯏꯁꯨ ꯑꯊꯣꯏꯕꯕꯨ ꯎꯕꯗ ꯉꯛꯄꯗꯤ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯄꯥꯟꯊꯣꯏꯅ ꯗꯗꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯑꯊꯣꯏꯕ ꯍꯥ ꯑꯣ ꯁꯤꯗ ꯄꯤꯔꯣ ꯀꯗꯥꯏ ꯄꯥꯟꯊꯣꯏ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯔꯦ ꯑꯊꯣꯏꯕ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯣ ꯃꯥꯁꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯃꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯥꯎꯕꯤꯒ ꯇꯣꯟꯊꯣꯏꯒ ꯄꯨꯟꯅ ꯍꯜꯂꯛꯑꯦ ꯇꯣꯟꯊꯣꯏꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯑꯕꯣ ꯄꯥꯛꯄꯤꯅ ꯂꯥꯛꯑꯕꯅꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯇꯣꯟꯊꯣꯏꯅ ꯅꯥꯎꯕꯤ ꯅꯪ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯃꯁꯛ ꯇꯥꯛꯄꯤꯒꯦ ꯄꯥꯟꯊꯣꯏ ꯅꯪꯁꯨ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣꯗꯅ ꯄꯥꯟꯊꯣꯏꯅ ꯌꯥꯔꯦꯗ ꯑꯩ ꯏꯃꯥꯒ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ ꯅꯣꯏ ꯑꯗꯨꯝ ꯈꯪꯅꯔꯨꯔꯣꯕ ꯑꯩꯗꯤ ꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯗꯣꯏꯁꯤꯗꯤ ꯀꯣꯟꯅ ꯈꯪꯅꯔꯁꯨ ꯌꯥꯏꯗꯅ ꯇꯣꯟꯊꯣꯏꯅ ꯍꯣꯏ ꯇꯣꯟꯊꯣꯏꯒ ꯅꯥꯎꯕꯤꯒ ꯑꯊꯣꯏꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯅꯥꯎꯕꯤꯗꯤ ꯑꯊꯣꯏꯕ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯄꯗꯨ ꯌꯧꯔꯦ ꯏꯀꯥꯏꯕꯗꯁꯨ ꯂꯣꯏꯔꯦ ꯑꯊꯣꯏꯕ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯇꯣꯟꯊꯣꯏꯅ ꯇꯥꯃꯣ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ ꯑꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯇꯣꯟꯊꯣꯏꯅ ꯑꯗꯣ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ ꯑꯊꯣꯏꯕ ꯀꯔꯤꯝꯇ ꯂꯩꯔꯛꯄ ꯅꯪꯂꯛꯇ꯭ꯔꯦ ꯇꯣꯟꯊꯣꯏ ꯑꯁ ꯇꯜꯂꯤꯍꯦ ꯑꯊꯣꯏꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯛꯑꯒꯦ ꯌꯨꯝ ꯊꯣꯛꯅꯤꯡꯃꯟꯗꯅꯅꯦ ꯊꯣꯛꯂꯛꯄꯗ ꯅꯪꯂꯛꯇ꯭ꯔꯦꯕ ꯁꯥꯎꯅꯨꯀꯣ ꯇꯣꯔꯣꯕꯤ ꯇꯟꯖꯥꯗꯨꯗ ꯅꯤꯈꯤꯜꯒ ꯔꯣꯍꯦꯟꯒꯁꯨ ꯆꯪꯂꯛꯏ ꯅꯤꯈꯤꯜ ꯃꯆꯤꯟꯗ ꯏꯁꯩꯒꯁꯨ ꯁꯛꯇꯨꯅ ꯆꯪꯂꯛꯂꯤ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯃꯄꯨꯡ ꯐꯥꯔ ꯅꯍꯥꯛꯀꯤ ꯏꯅꯥ ꯈꯨꯜꯂꯕ ꯊꯃꯣꯏꯅꯤ ꯂꯥ 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 ꯃꯥꯅ ꯏꯁꯩ ꯁꯛꯂ ꯆꯪꯂꯛꯄꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯅꯤꯈꯤꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ ꯇꯣꯟꯊꯣꯏꯅ ꯗꯥ ꯅꯤꯈꯤꯜ ꯏꯁꯩꯒꯁꯨ ꯌꯥꯝ ꯍꯩꯀꯣ ꯅꯤꯈꯤꯜꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯔꯣꯍꯦꯟꯅ ꯅꯪ ꯑꯩꯅ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦꯕꯣ ꯍꯥꯏꯅ ꯅꯥꯎꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯥꯎꯕꯤꯅ ꯀꯣꯂꯦꯖꯇ ꯎꯕ ꯑꯣꯏꯔꯝꯅꯤꯌꯦ ꯔꯣꯍꯦꯟꯅ ꯃꯥꯅꯤ ꯑꯩꯅ ꯅꯪ ꯎꯈꯤꯕꯗꯨ ꯀꯣꯂꯦꯖꯇꯅꯤ ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯦ ꯇꯣꯟꯊꯣꯏꯅ ꯑꯃꯨꯛ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯁꯛꯀ ꯌꯥꯝ ꯈꯪꯅ ꯂꯩꯔꯝꯃꯦꯀꯣ ꯅꯥꯎꯕꯤꯅ ꯑꯁ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯅꯪ ꯚꯥꯛ ꯌꯥꯝ ꯐꯔꯛꯈꯤꯅꯣ ꯑꯝꯇ ꯃꯈꯥꯗꯒꯤ ꯃꯃꯥ ꯄꯥꯛꯄꯤꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯇꯣꯟ ꯅꯪ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯊꯔꯛꯎꯗꯅ ꯇꯣꯟꯊꯣꯏꯅ ꯍꯣꯏ ꯏꯃꯥ ꯅꯥꯎꯕꯤ ꯂꯥꯛꯑꯣ ꯃꯈꯥꯗ ꯀꯨꯝꯃꯁꯤ
ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯟꯊꯣꯏꯒ ꯏꯃꯥꯒ ꯇꯧꯔꯤꯗꯣ ꯈꯔ ꯌꯥꯎꯁꯜꯂꯨꯁꯤ ꯂꯥꯛꯑꯣ ꯅꯥꯎꯕꯤꯒ ꯇꯣꯟꯊꯣꯏꯒ ꯃꯕꯥꯅꯤ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯅꯤꯈꯤꯜꯅ ꯃꯤꯗꯤ ꯍꯣꯠꯅꯕ ꯀꯟꯕꯅꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ IAS ꯀꯗꯣ ꯑꯣꯏꯈꯅꯤꯀꯣ ꯑꯊꯣꯏꯕꯅ ꯑꯁ ꯋꯥꯔꯤꯗꯤ ꯍꯥꯏꯕꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯋꯥꯈꯜꯗꯤ ꯅꯤꯈꯤꯜꯅ ꯑꯣꯏꯕꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯊꯣꯏꯕꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯑꯝꯃꯤ ꯑꯊꯣꯏꯕꯅ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯕꯗ ꯗꯥꯛꯇꯔ ꯗꯥꯏꯅꯥ ꯍꯥꯏꯅ ꯊꯥꯔꯤ ꯑꯊꯣꯏꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯊꯣꯏꯕꯅ ꯍꯜꯂꯣ ꯗꯥꯏꯅꯥ ꯗꯥꯏꯅꯥꯅ ꯌꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯛꯑꯕꯣ ꯑꯊꯣꯏꯕꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯗꯥꯏꯅꯥꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯀꯥꯏꯕ꯭ꯔꯣ ꯑꯊꯣꯏꯕꯅ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯨꯕ ꯗꯥꯏꯅꯥꯅ ꯋꯥꯕꯨꯗꯤ ꯍꯥꯏꯗꯧꯕ ꯑꯃ ꯂꯩ ꯑꯗꯣ ꯐꯣꯟꯗ ꯍꯥꯏꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯊꯣꯏꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯗꯥꯏꯅꯥꯅ ꯀꯣꯟꯅ ꯍꯥꯏꯒꯦꯗ ꯑꯊꯣꯏꯕꯅ ꯑꯃꯨꯛ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯑꯦ ꯗꯥꯏꯅꯥ ꯊꯝꯈꯤꯅꯨꯗꯤ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯊꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯊꯣꯏꯕ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯏ ꯅꯤꯈꯤꯜꯅ ꯀꯅꯥꯅꯣ ꯚꯥꯏ ꯅꯣꯏ ꯁꯥꯏꯔꯣ ꯑꯊꯣꯏꯕ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯂꯥꯗ ꯅꯥꯎꯔꯤ ꯃꯔꯨ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯅꯦ ꯅꯣꯏ ꯈꯪꯉꯣꯏ ꯔꯣꯍꯦꯟꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯈꯪꯗꯕ ꯃꯤ ꯂꯩꯔꯤꯕ ꯍꯥꯏꯁꯦ ꯑꯊꯣꯏꯕꯅ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯣꯏꯅ ꯈꯪꯂꯔꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯄꯥꯕꯨꯡ ꯏꯕꯣꯕꯤꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯎꯔꯤ ꯃꯔꯨ ꯃꯥꯟꯕꯤ ꯑꯃ ꯂꯩ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯑꯩꯉꯣꯟꯗ